ताबिरिबा अमदि मिटेंग ताबिरिबसिंबो हानबमक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pumnamakidamakta pujarikliba yamna nungairagdaba film asi Kingdom hairiba film aduni Kingdom film sida machin manau anigi yamna nungsibu wari uli mayamba amana manau amagidamakta kadai fawba kathokpa ngambage haibadu ngasigi film asida mayek sengna uli film asi 2025 ki July 31st ta release tawkiba yamna nauriba film amani film si Telugu language ki film ni adubo atai lon kaya da su dubbing tawduna release tawki asigumlaba yamna nauriba madi miyamna pamnaba film kaya channel asina mayamda khudol tamjagi mayamna nungsibiduna channel asibu lepp leitana support tawbiyu haijari amadi video asibu like tawbiramba kaubiganu ngasigi yamna nungairagadaba Kingdom hariba film si spy action amasung drama da base tawriba film amani film si Gautam Tinanurigi direction makhada puthokli aduga film asida maruoina thogdang loribasing adudi Vijay Deverakonda Satyadeva amasung Bhagyasi Bors makhoi singasini adudi mayam yamna koithoktana ngasigi film sigi wari da muglakcharage masida soikibalan kibamadi sithanantaba yaukibam matamda pumnamakna ngakpina bahajari film se horakpada sok 1920 gi matamni Angrez singna jati amagi miyoi singbu tamthin hali maramdi hairiba jati asi chingi surung amadalai adubo Angrez singasina surung asida sanagi pothok leire haiduna jati adu chatkhina bahaibada jati asina surung asida bahu sadagi leirakpana Angrez singna hariba adu yadabadagini jati asigi miyoi singsu mathona leina Angrez singadu lanthengnei adubo Angrez singna mi yamba amadi khulai matik chabana jati asida yamna lakcharami jati asigi mi singna nupi angang singbo koishinduna kanbi adubo Angrez singaduna asum henjilakpana kuina ngaktuna leibangamdi jati asigi makok oiriba aduna yamna mathona leina tholuktuna Angrez singaduda mayoknaduna Angrez ke miyoi kaya swali aroibadadi Angrez ke miyam adu khupchilakpada jati adugi miyoi sing maithiki jati asigi makok asina makok to ubliba luhup adu laukthoktuna angang amada sinaduna hari aina piriba luhup asigi matik chaba mapu adu lakani maduda luhup asisino wahai sitaraga angang aduna mahak adu aina matau karamna masak khangadawribano haina hangbada jati gi makok adun hari mahak adu lakpada mafam adu mafam marang khangnaroi nakhoi mayam gi miteng aduna mahak tabu yengna duna leigani matam maduda mahak pu soidana khangba ngamgani asumna haiduna jati gi makok oiriba mahakna nupi angang singbo achouba jahas samada tonghanduna samudra gi lambi aduda chalhanki adubo nupi macha amadi jahas aduda tongba nanghodana lehuki Angrez sing aduna jati gi makok oiriba adu sahatok piki adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarubagi haujikti madugi mathau tadre Sanalingjen bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery sina customer singi thongjin fawba delivery charge amata lodana free da delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery sina achouba thogdang lojagi yamna ahongba mamalda adongi pamjaba cake adu housingmak pijariba number asida order toksin biro adongi matam sukmang manghandana bakery sina adongi thongjin fawba delivery charge amata lodana free da delivery tawjarkani Sanalingjen bakery Hayel Imphal West District near Ikopningtho Marunong Sabalaibung mobile number 8413987885 natraga 8731810461 jahas tongduna chatkiba makoisu Sri Lanka gi mafam amada thongduna leiki mathang sinda amuk sok 1990 haibadi chahi humpu taragi matungda ulei Suri kawu police constable amana magi mayamba ma chahi 19 dagi mangkhiduna police station amada mayamba gi photo adu sketch ye anduna thibina ba haijaba lakcharami Suri asi yengbada yamna chamba miyoi mali adubu saurakpadadi yamna sathiba sakfam onba miyoi ama oi police station asida Suri no officer amada khupakna thaduna phui maramdi ahal oiriba miyoi amada hariba police officer aduna minung silaitana phuriba adu ubadagini Suri na thiriba mayamba adugi mamingna siba kawi thaudok asigi matungda Suri mayum dhalai Suri gi officer amana Suri da thaudok adugi matangda yamna sauduna wangangi maduda Suri na machin kumba aduda mamana changsilatuna Suri gi mamai da kupak thare Suri tumina laikre
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯤꯕꯨ ꯑꯣꯐꯤꯁꯇ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯇꯧꯗꯨꯅ ꯑꯣꯐꯤꯁꯔ ꯑꯃꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯎꯔ ꯍꯥꯏꯅ ꯀꯤꯍꯟꯕꯗ ꯁꯨꯔꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯍꯥꯏꯔꯛꯇꯨꯅ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯁꯨꯔꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯈꯤꯗꯦ ꯁꯨꯔꯤ ꯑꯃꯗꯤ ꯃꯌꯥꯝ ꯑꯁꯤꯕ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯅꯈꯤ ꯍꯥꯏꯕꯗꯨ ꯎꯠꯂꯛꯏ ꯁꯨꯔꯤ ꯑꯃꯗꯤ ꯁꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯅꯗꯦ ꯃꯈꯣꯏꯒꯤ ꯃꯄꯥꯗꯤ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒꯅ ꯃꯃꯥ ꯑꯗꯨ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯏ ꯅꯣꯡꯃ ꯁꯨꯔꯤꯅ ꯁꯤꯕ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯃꯐꯝ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯔꯤꯒꯤ ꯃꯅꯪꯒꯟꯗ ꯇꯦꯇꯨ ꯑꯃ ꯌꯦꯛꯄꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ 60 ꯃꯃꯥꯡꯗ ꯖꯍꯥꯖꯇ ꯇꯣꯡꯕ ꯅꯪꯍꯧꯗꯗꯨꯅ ꯂꯩꯍꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯁꯨꯔꯤꯅ ꯇꯦꯇꯨ ꯑꯗꯨ ꯌꯦꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯅ ꯁꯥꯊꯤꯅ ꯐꯨꯏ ꯃꯌꯥꯝꯕ ꯁꯤꯕꯅ ꯁꯨꯔꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯃꯄꯥꯅ ꯐꯨꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯐꯨꯍꯜꯂꯤ ꯃꯇꯧ ꯑꯁꯤꯗ ꯁꯨꯔꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯠꯂꯗꯤ ꯐꯩ ꯀꯣꯟꯅꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯄꯥꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯌꯨ ꯊꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯃꯥꯕꯨ ꯁꯥꯊꯤꯅ ꯐꯨꯏ ꯃꯗꯨꯗ ꯁꯤꯕꯅ ꯃꯄꯥꯗꯨ ꯀꯟꯅ ꯏꯟꯊꯣꯛꯏ ꯃꯄꯥꯅ ꯁꯥꯎꯔꯛꯇꯨꯅ ꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯕꯅ ꯃꯄꯥ ꯑꯗꯨ ꯊꯥꯡꯅ ꯌꯥꯟꯕꯗꯒꯤ ꯁꯤꯈꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯁꯤꯕꯒꯤ ꯃꯄꯥꯒꯤ ꯂꯝꯆꯠ ꯈꯪꯕꯅ ꯁꯤꯕꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯆꯦꯜꯍꯟꯈꯤ ꯁꯨꯔꯤꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯃꯌꯥꯝꯕꯅ ꯅꯪꯗꯤ ꯌꯨꯝꯗ ꯏꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯤꯕ ꯆꯦꯟꯈ꯭ꯔꯦ ꯁꯨꯔꯤꯗꯤ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯂꯩꯍꯧꯏ ꯁꯤꯕꯅ ꯑꯁꯨꯝꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯨꯔꯤꯗ ꯃꯃꯥꯅ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯅ ꯃꯌꯥꯝꯕ ꯁꯤꯕꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯨꯔꯤꯅ ꯃꯌꯥꯝꯕꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯁꯦꯛꯁꯟꯅ ꯊꯝꯃꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯑꯣꯏꯕꯅ ꯃꯌꯥꯝꯕꯕꯨ ꯊꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤꯕꯅꯤ ꯁꯨꯔꯤꯒꯤ ꯄꯥꯟꯗꯝ ꯑꯃꯈꯛꯅꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯁꯤꯕꯕꯨ ꯐꯪꯅꯅꯕ ꯊꯤꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯁꯨꯔꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯖꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯥꯏꯗꯨ ꯀꯧꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯔꯣꯟꯕꯗ ꯂꯥꯛꯇꯨꯅ ꯁꯨꯔꯤꯒ ꯎꯅꯩ ꯑꯣꯐꯤꯁꯔ ꯑꯁꯤꯅ ꯁꯨꯔꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯁꯨꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯑꯟꯗꯔ ꯀꯚꯔꯗ ꯂꯩꯗꯨꯅ ꯇꯧ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯅꯪꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯝꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯨꯔꯤꯅ ꯃꯗꯨ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯗ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯅꯪꯅ ꯊꯤꯔꯤꯕ ꯅꯌꯥꯝꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯣꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯤ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯟꯖꯩ ꯑꯁꯨꯛ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯁꯤꯕꯕꯨ ꯐꯪꯂꯒꯗꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯀꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯒꯦ ꯈꯟꯗꯅ ꯃꯤꯀꯨꯞ ꯑꯃꯗ ꯌꯥꯔꯝꯃꯤ ꯑꯣꯐꯤꯁꯔ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯪꯒꯗꯧꯔꯤꯕ ꯒꯦꯡ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯗꯨ ꯅꯌꯥꯝꯕ ꯁꯤꯕꯅꯤ ꯁꯤꯕ ಶ್ರೀಲಂಕಾದ ನುಮಿತ್ ಹುಮ್ನಿಗೆ ಜೈಲ್ದ ಲೈಗದೌರಿ ಅದuna ನಂಗೊಂದು ನುಮಿತ್ ಹುಮ್ನಿ ಅಸಿದಗಿ ಹೇನ ಮತಂ ಲೈತೆ ನಂಗ್ನ ಉಪಾಯ ಮತೌತುನ ಶಿವಗಿ ಗೇಂಗ್ ಅದುದ ಜಂಗ್ ಹೋಗದಬನಿ ಮರಂ ಅಸಿನ ಐನ ನಂಗು ಶ್ರೀಲಂಕಾಗಿ ಸೆಂಟ್ರಲ್ ಜೈಲ್ ಅದುದ ಥಾಗನಿ ಅಸುಮ್ನ ಪುಮ್ನಮಕ್ ಹಾಯ್ದುನ ಟ್ರೈನಿಂಗ್ ತೌರಗ ಸುರಿಬು ಶ್ರೀಲಂಕಾಗಿ ಸೆಂಟ್ರಲ್ ಜೈಲ್ ಅದುದ ಥಾಕಿ ಮಿಷನ್ ಅಸಿಗಿ ಮತಾಂಗ್ದ ಐಖೋಯ್ದ ಉಲೈ ಮದುದಿ ಶ್ರೀಲಂಕಾಗಿ ಜಫ್ನಾದ ಕಾರ್ಟಲ್ ಕೌಬ ಮಫಂ ಅಮದ ಸ್ಮಗ್ಲಿಂಗ್ ಗಿ ಥಬಕ್ ತೌತುನ ಹಾಂಗ್ಕಾಂಗ್ ದಗಿ ಸನಾಸಿಂಗ್ ಇಂಡಿಯಾದ ಅಮುಕ್ ಥಾರಕ್ಲಿಬನಿ ಶ್ರೀಲಂಕಾದಗಿ ಕಿಲೋಮೀಟರ್ ಅನಿ ಲಾಕ್ಲಗ ಐಲ್ಯಾಂಡ್ ಅಮ ಲೇರಮಿ ಮಮಿಂಗ್ನ ದೇವಿ ಐಲ್ಯಾಂಡ್ ಕೌಯಿ ಸೋಕ್ 1920 ದ ಅಂಗ್ರೇಜ್ ಸಿಂಗ್ನ ಲಾಂಥೇಂಗ್ನಬದ ಚೆಲಕಿಬ ಜಾತಿ ಅದು ಶ್ರೀಲಂಕಾದ ಚೆಲಕಿಬದಸು ಚಂಗ್ಜಫಂ ಪಿರಮ್ದೆ ಅದುಗ ಇಂಡಿಯಾದಸು ಚಂಗನ್ಕಿದೆ ಮರಮ ಸಿದಗಿ ಹಾರಿಬ ಜಾತಿಗಿ ಮಿಯೂಸಿಂಗ್ ಅಸಿ ಶ್ರೀಲಂಕಾನ ಸಿಟಿಜನ್ಶಿಪ್ ಪೀದುನ ದೇವಿ ಹಾರಿಬ ಐಲ್ಯಾಂಡ್ ಅಸಿದ ಲೈಹಲಕ್ಕಿಬನಿ ದೇವಿ ಐಲ್ಯಾಂಡ್ ಅಸಿಗಿ ರೂಲ್ ಖರ ಲೈ ಮದುದಿ ಐಲ್ಯಾಂಡ್ ಅಸಿದಗಿ ನುಪಿ ಅಮತ ಅತೋಪ ಮಫಂದ ಥೋಕ್ಪಗಿ ಅಯಾಬ ಲೈತೆ ಅದುಗ ಹಾಂಗ್ಕಾಂಗ್ ದಗಿ ಲಾಕ್ಪ ಸನಾ ಸಿಂಗ್ ಅದು ಡೈರೆಕ್ಟ್ ಶ್ರೀಲಂಕಾದ ಯಹುಲಮ್ದೆ ಹಾರಿಬ ದೇವಿ ಐಲ್ಯಾಂಡ್ ಅಸಿದ ಸಿಬನ ಲೀಡರ್ ಓಯ್ದುನ ಖುಸಿನ್ ಥೌರಾಂಗ್ ಪುಮ್ನಮಕ್ ತೌಹಲಿಬನಿ ಸಿಬ ದೇವಿ ಐಲ್ಯಾಂಡ್ ಅಸಿಗಿ ಥೌಬುರೆಲ್ ಓಹಲಿ ಜಾತಿ ಅಸಿಗಿ ಮಿಯೋಸಿಂಗ್ಬು ಸಿಬನ ಶ್ರೀಲಂಕಾಗಿ ಕನ್ ಥೌರ್ಬ ಮಿಯೋಸಿಂಗಿ ತಮ್ಥಿಬ ಮಿಯೋತ್ತಗಿ ngak senduna thambi officer naiduna hongkong dagi consignment ama devi fauduna india da lakadore haibagi pau fangbana island asida asengba wari khangdoknanaba suri bu thadoknaba plan tawrakhibani asumna suri sri lanka gi central jail aduda sibagi gang aduda yawnanaba haidun lai jail asida miyoi lising kaya leibana mayamba adu numit humni asida thiba araiba oide maram asina surina local gi gunda singda khanaba hauduna yamna sathina punarami surina mayam adu tumna phuba aduda gunda amana makhogi mi phure haina sibada tambalai sibana pawa sitaraga surigi manakta laktuna makhoi ani phunai
Surinadi mayambu urga masak khanglabsu mission amagi makhada lakpana masak khanglaba sadun phunai sibana machin tumba khulai amana surigi mabukta thili maduda surina hari nang na huji haladi pai konadi aina hatkari wahi sitabada sibana suribu manauni haiba khudakta khanglatuna mayam adu khamdoktuna mahak si aigi inauni haina hari Sibana aidi hayeng jail asidagi thoklagani nangna thoklakpaga aigi inakta la'u haina hailamnaga mafam adu taklami mathangi numita naiduna suribusu jail adudagi thadokhalami surina jail adudagi thoklaklaga sibana taklamba mafam DB Island adu chatnanaba haiduna min bazar da lai surina miyosing adu kupna yengduna masak khangdoknanaba honai mafam asi yoraklaga surina khanglei madudi skartal asigi leader asi urappa kawba miyoi amana oi mahakna pawar pomna mok pairami adubo mahak chatpa ngamdaduna wheelchair da phamduna chathok chasin tawi urapagi machanupa anini ahal aduna Hong Kong da leiki aduga atomba aduna mafam masil thabuk singbu yengsinduna lei atomba sigi maming Morgan kawi DB da leidiba miyo singa sibo yamna pamdi tanja fangbadi DB gi miyo singbo loisilage khanjaba phatraba misik amani adubo mapagi yathangi makhada leibana upai leitana yamna chakna khangduna leiribani asum tawna Sibana Suribu DB Island adu pudun lai Island sida Bairagi kauba ahal amasu leirami ahal asi 1920 ki lan aduda jati adugi makokna luhup sinaramba angang aduni Surina Island sida lakpada Siba mafam asidagi nupi amaga luhongduna leiramba thengnaki makhoi anigi machanupa amasu leirami mamingna Suri kawi Sibana magi machada manawgi maming asi tholambada Surina khangi madudi mayamba sinang asisu manawbu kaudana nungsiri haiba sibagi nupina Suri da hari nahaki nayamba sina mafam asida ahan balakpada nangbu ningsingduna nungtigi kapsaki hausikti kapkidre adubu nangbu ningsingdaba numiti nongmata yaukidre nang mafam asida lakpase yamna phare asumna haiduna sibagi nupisu Suri lakpada yamna haraujai Surina magi mission adugi matung ina makhoigi mama adu chahi asigi mamangda sikre haina oidaba haijili sibadi paw sitaraga thamo yamna soi mathangi sinda Sri Lanka gi Jaffna da Dr. Nupi ama ulei mamingna Anu kawi Dr. Anu asisu agent ama oirami Surina khangba information singadu Anu da haiduna officer naidu da yohongadoribani Surina DB asida leibadagi mafam amada yamna sana purakadori haiba khanglami pawasi Surina Anu gi manakta laktun tami Anuna supawadu naidu da tamki nongma naidu ga Suriga aronba mafam mada thengnei naidu na Suri dhari nahak na karigumba khudong thiba nangduna army singna pharbadi aikhoi da call tawrtuna white shen hain hairu madu da makhoi na nangwa da karisu tawang loi mathangi senda sana purakadaba mafam adu da laknarami Surisu sibaga loina duna mafam adu da lai yamlaba sana adu phangbaga khanghaudana mafam masida Sri Lanka gi navy sing laktuna attack tawduna makhoi bu tanaraki Sida yamlaba sana singadu Navy gi khutta tahore maram sidagi urappa mai hauna sauduna makhogi aso asang singadu kakhutuna sibasu kaurami sida Navy singla lakibadu makhogi maraktagi mi amana pau pikiban oigani haina khangnarami wahu sidagi murgana sibaga unkhatnaduna nongmai lokthoknaduna em tongnai madu uraga mayamadu khamdoknai sibaga chatminaruba DBgi miyoi mari adu urapana fadun thamnaba hairami maramdi makhoigi marakta pau pithok pisin tawriba misak adu khangdri phawba makhoibu thadokloi haina siba tawfam khangdana leiringaida Surina hari sana singadu Navy gi base la leiramkini karigumba ina puraklabadi makhoibu thadokadra Surigi wahai sitaraga mayamadu yaninglami adubo Surina amuk makha tari aina karigumba sana singadu puraklabadi DBgi nupi Minaksina magi pikleba angang aduga hospital da unhangadabani wahai sitabada DBgi miyo singadu angakpa mityangna Suri da yengnei murgana Suri da hari nahak mafam asida anawani DBgi niyam khara lei nupi amata DB da khong thangdoktuna chatpagi ayaba pide makoi anigi wa sitaraga mayam adu vote tawnarei mayam aduna makoi yamlaba sana singadu fanglabadi haiduna Surina haiba adu yanei masida murgandi mai hauna saukre Surina sibaga loinana mafam madudagi laktuna makhoigi timmam semi aduga Navy sing adugi leifam amadi sana sing adu kari numita puduna satkini haibana singba khangdoktuna plan pummak tawduna leikre asumna Navy sing aduna sana adu puduna lakpada Surina Navy gi saglon lawduna khusin thorang tawduna sana sing adu makhoina lawi aduga Navy sing adudagi thaidoktuna lai makhoina sana adu fangbada yamna harauje adubo makhoina sum lakpada thong amada army checking tawduna leirambadu thengnei
mafum asida hana asumna army checking amukta tawkhidri aduga ngasi khanghaudana tawramba asida angakwa phaunai sibana makhoi gi truck adudagi mayoi khudingmak makhada kumthali suri dasu kumkhina bahai adubo surina nang naibu angang uring dasu thadokduna chatkhraga halakte aina nangbu thajade aduna ai nangbu phibam asida thadokduna chatpangam loi asumna haiduna truck adu kanna thawjili army singaduna nongmai leptana kapsili maram asidagi truck adu makha tana thawbungamde suri truck tagi kumthaduna army tamna chensili aduga naiduna hana harkiba number aduda call tawduna white shen hain haiki mikup asida kaplamba nongmai singadu lepki aduga suri army mayam adugi maraktagi tholuktuna sibagi manakta laktuna sana adubu puduna laki thawdok asidagi sibana suribu Indian police ni haiba khangki aduga mafam asida undercover agent ama oina lakibani haiba su khangkre asumna sana adu mai pakna puraktuna pikibada makoigi phajan kiba miyoi mari adusu thadoraki aduga angakpa amana dibigi nupi amata ngasi phawa island asidagi hendorakidri adubo surina maram oiduna Meenakshi island asidagi thoktuna hospital da pokpadagi masak ujadriba macha adubo unaba phangjai maram asidagi dibigi miyu singasina suribu yamna luna khanjai siba masung suri makhoi anita mafam amada unaduna wari sane sibana suri da hari nahak mafam asidagi chatkro nangbo undercover agent ni haiba si hek khanglaknabadi Murgan khoigi mi kaktana natana debigi miyu singa sinasu nangbo harpi khragani suri na mu hari chumi mafam asida leirabadi khudong thiningai oi aduna aina lakibasi nangbo lobu lakpani ithei amadi angang supudun India da chatlasi naidu sarna ayaba pirabani wahi sitaraga sibana khumlei aidi mafam asida leigani aigini haibada kanasu leitraba matam aduda makhoina aibu sangjapam pibiki aduna hujikti aina makhoibu ngak sendunu leigani surina hanagi wari kaya leiduna mayambada kan haijai adubo sibana yaba kawba leite mathangi senda Devi Island asida pharuba makhoi mari thadorakpagi makhoi mayam punduna harauba phongdokne tanja sida Devi gi miyoi amana makhoi mari adugi manungdagi amada sathina phudari miyoi sigi maming singa kawi mahangna sumna aronbada paw pithok pisin tawba mi singbo thidokpa tawduna lei ahanbadadi singana surida chingnaramбari adubo hairiba mi asina paw pibani khanglakpada phutharakpani nakalamadana Murgan mai hawna saudun leire maramdi chahi kayagi matungda Devi Island adudagi rulgi wangmada Meenakshibu thokhanki haiduna Murgan asawbana angawba amugum mai hawraktuna mapa leibana karimata tawba ngamdre haiduna mapabu isingda namsindra hatui pawasi Devi gi miyu singaduda tamlakpadagi khangnare Murgana mapagi mahut sinduna mayamadu kawi aduga minungsi chawba sadun hari aigi ipana Devi gi miyu singbu yamna pamjai maram asina makhoibu aroiboina ipabu yengan kisi mafam asida makhoi loina kobiyo aikhoi punna chamin thakminaduna ipagi aroibu mathong mangamasi pangthoksi asumna haiduna sibada Devi gi mi khudingmak nangna pura o hain haraki niminasida suri amadi naidu unaduna wari sanai naiduna suri da hari kulai pubu container ama sibagi khutta yaukre hariba container adugi number adu nangna khangdoktuna aingonda harakadabani kariguma nangna masidasu aingonda sanabo oiramlabadi Devi gi miyu singda nayamba siba si aikhogi informer ni haijenduna hatokhanggani wahi sitaraga surina mayambabu khudong thiba nanghaningdaduna mayambadagi container number adu hangkibani surina sibada chalasi haibadu yadan hari nahak chatkro singadu India da nangi maramda akupa marol thidokani haina chatkrabani karigumba mana khanglaklabadi nangbu harpikhragani wahi sitaraga surina hari nangidi mafum asida nupi angang leibana chasi yadribani aigidi malem asida nangondagi henba kanasu leite aina nangbu kayada khanjaba nangnadi aibu nungsibide imana sungasi phawba aingonda phajana wari sadri nangna yumdagi thokiba numitudagi wahi asi surina mabukning nungsina haidorakibani sibana surigi machindagi mama hingli haina tabada surida waraun hari kari haiba adudi ima hingli natra nangna aingonda ima sikri haiduna oidaba ngangliba karigino nangna nasagi da khaliba karigino pare ai sikrasu yare asumna hairaduna container number adu haidok lamlaga mafam masidagi chatkro haina sauramlaga siba yamna nungaitana chatki mayamana lan lawkhre khanduna suri nungaitana lei tanja sida anusulai aduga suri bu thamjinbu oin hari nangna nayamba bu phana khalibadu aranbani madi phattaba mapa hatpa machani nangna haiba yararoi hairurano wahi sitabada suri anudu yamna sauri aduga ningamdan hari phattaba mapa hatpa macha adu siba nati aine asumna haiduna thokiba thodok adu ulai
Mapani yu taktuna sibada minung silaitana phuribadu uraga surina tunglomdagi thangaduna mapagi makokda yalakpada mapa adu siki sibana manawba nung sibana suridagi thangadu lawduna aina bababu hatpani haiduna haikibani asomdana sibana debigi miyoi pumnamuk poduna murgangi mayumda lai mafam asida chana thaknabu silangduna pijay surina laitafam khangdana anuda ai sibagi manakta chatuna amukta maga wari sarukai aikhoi anina Piklingai da babani yu taktuna imabu phubibadu ubadagi aikhoi ani yu kaidung thakloi hainu wasaki adubu ngasidi ai yu thakle asumna yamna nungai tana hairaga sibagi manakta chatke tawbada anuna thingi aduga hari asumna nanga yu ngauraga karamna nayambaga unagani aduna ngasi potharaga hayeng phajana wari saro asumna haiduna suribu tumali nakalamadana murgangi miyoi amaga naidugo unai miyoi si silva kawi Surina Naiduda, Oidaba information Pira Haiduna, Army check posta, Tokiba Todo Udugi Maramda, Naiduna Silva the Tamtoglami, Silva Sisu, Ejenama Oinale, Asomda Mayamadu, Satatuna Ledingida, a Choba Missingatu, meeting Tonarami, Silvana Laktuna, Pawudu Murganda Tambadagi, Surina Tagasiba, Anisigi Manundagi, Ama informer ni Haibakanglami, Maramasidagi, Murgana Sibadhari, Army check posta, Tokiba Todo Udugi Maramda Kangai, Aduna, a single Pawudu Haiduru. Nakoyani ki manungda informer sikanano wang sitabada sibana magi mathwai dagi suhena nung siba manaw bu kannana ba haiduna kumlei informer adu aini suridi karimata khangdabani ma bu karimata tawbigano wai sitabada murgana mayam adu dhari devi gi leader ni haina thamlibu mahakna asumna tawrbanina haujikti devi gi miyosing amata thajadre aidi makoi bu tum loisingkiba pamle Wahai sida mayam adu amata oina yanaduna murgana sibu tunglomdagi saukri aduga panana thang amana thilai siba kari amata tawtana magi nupi amadi machada nungsini yenglami asumna debigi miyo singbo murgangi khusin thorangdagi yamna minung silaitana tamthin hatoklami sibana gyan tarakpada mayam adu question generami magi nupi adusu tamthina hatok piramle adubo macha aduni hinglamne debigi miyo tangkhaya ma hena hatoklamne Sibana Hogalatuna, Morgan Gimi Singatu, Hat Pahuri. Laser Patona Putuna, Sibana Dibigi Musingbo, Kanduna, Island Adu Chalalami. Adubo, Tam Tirabatodo Usida, Sib Susiki. Morgan Gimi Singa, a Sibo Pumum Adu, Mafam Madhundutun Tami. Aduga, Makwigile from Singadusu, Maina Tumna Tadok Pirami. Arapa the Mangal Ubada, Anuna Suri Bahodui. Surina Matodo Ubadagi, Iroiduna, Dibi Island Adu Laki. Mafam Masida. Asiba Haksang kaya lerambadu urga tawpham khangdana changduna yengbadadi mayamba sibagi haksang su thawai yaudana tarambadu thenai aduga amuk yengthorakpada mama sakpi matai madusu siduna taribadu ui surina malem masida khwaidgi nungsijaba mayamba aduna mabu thaduktuna chatkibada thamoi machet tana kai surida thona ama laktuna mayam adubu kandaba yade haiduna sok 1920 dagi thamlakba achoba jahas adu chingthaba honai Surigi mataw sida mayam adu mitfam hongdana loini yenglei matang sida bairagi na ningsinglei misak adu lakpada mayam na mangonda mitfam hongdana yengnagani asumna jati gi makok aduna hairamba wa adu bairagi na suribo makogi mapuna tharakba laini haina khanjakre mayam adu dusu hai mayam adu sensinduna jahas adu isingda inthana ba haiduna kanna honabadagi mai pakna jahas adu isingda inthaba ngami Nabi angang simbo jahas adu tonghalamlaga surina dibigi miyo singaloinana murgan gi laifum adu lai aduga murgan gi mising adu tamthina hatui surigi khongbu yamdrabasu murgan gi yamlaba miyo kaya adu pomnamak hatoklumnaga aroibada suri amadi murgan thengnaduna phunai amasung surina murgan bo achakpa mairi ga loinana mayam bu ningsingduna tamthina hatui dibigi miyo singna suri bo phambal thakta phamanduna lop adu uptuna puja taunai suridi Pumnamak asigi natana mayambana mafam asigi misingbo senaduna thamba pamlamba adu khaki khanduna mafam asida leiraga mayam adu ngak sendunu leirage haina lepkhre bairagi na hari surina mafam asida laklibasi mapugi khusina lakibani mafam asida siba lakibadu suribo mafam asida laknaba lambi sembani surina purit loktoktuna phambada mayam aduna surigi manamda hanubi amana yeklamba tetu adu ui hariba tetu asi makhoigi khangnaba symbol ama oi asumna suribu makhoigi laini haina khane nakalamadana singana india da chatuna surigi matangda thidokpada suri asi police ni haibadu khanglami
Urapagi macha ahal adusu mapagi amadi manawgi pautaduna Hong Kong dagi lai. Mahak yamna tamthiba miyoi amani. Maramasina suribo laman kumba soidana lakadawri. Tamthirba ahing aduda anu sukangi. Madudi siba su hatkragani haibado. Adubo anu na kanglabasu suri da haido kide. Wari asi karigumba suri na kanglabadi anu basu hatkani. Asigumlaba pumbang naraba wari kaya asi thamduna ngasigi nungairaba film asi matang asida losinki. Aikhoina khangi. Madudi film asigi makha soidana puthorakini haibasi. Matamadudasu film adu soidana thagatjarake. Ngasigi di matang asida losinjarage mayamna channel asibo support tawbiba kawbigano. Mathangi nungairaba video da amuk punna thengnaminarasi. Adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chatnarubagi haujikti madugi mathau tadre. Sanalingjen bakery na yamna ahongba mamalda kek discount chawna pijari. Heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lawdana free da delivery tawjari. Adongi apamba kek ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thoram singatu mapung phanbada bakery asina achouba thogdang lawjagi. Yamna ahongba mamalda adongi pamjaba kek adu hausingmak pijariba number asida order toksin biro. Adongi matam sukmang manghandana bakery asina adongi thongjin fawba delivery charge amata lawdana free da delivery tawjarakani. Sanalingjen bakery Hayel Imphal West District near Ikop Ningthau Marunong Sabalaibung mobile number 8413987885 natraga 8731810461